सेनखिबनी हाइरे थौदोक अदुदा महाकी लोइनबी अमसों मचा लेखिदबनी रिंगसिंग लुंग कामैसु थौदोक अदुदा फिबम लुना सोके महाक इम्फालदा पुदुना लाइकन्ननबा थौरांग कन्ना तौरे हाइरे मणिपुर की इरांग असे शांति पुरकनबा अमदे लंजेनरिबसिंगी रिहेबिलिटेशन पैकेज पिबिनबा राज्य सभा की एमपी लैसेंब सनाजाउबना राज्य सभा दा फोंदोखरे महाकी वारोलदा एमपी ना प्राइम मिनिस्टर नरेंद्र मोदी होम मिनिस्टर अमित शाह अमदे चीफ मिनिस्टर एड बिरेन बु थागतलदुना हाई मणिपुरदा हौजिक तपना तपना शांति हंजिलक्तुना अथुबा मतमदा हानगी फिबमदा हंजिलकनी हाइबगी थाजब लई मसी लुसिंगबसिंग असिगी मिएंग साना येंगबा अमदे चोकथबा नाइदबा खोंगथांग कया अदुना ओहेलकपनी चेरक असिदा सेंट्रल गवर्नमेंट ना हेना कन्ना होटनबिरबदे शांति पुरकपगी लंबी अमदे लंजेनरिबसिंगबो खुंदा लैता हनबगी थबकता हेना कुमांग चौसिनगनी मणिपुर की मियोइसिंग वाबा याबा वारे अवाबा असे कोखनबा गवर्नमेंट चानबा रिहेबिलिटेशन पैकेज तुम कोइना नुंसी चानना वारोइसिन अमा पुरकपा अमदे अतै लौखटफम थोकपा थबक थौरमसिंग अथुबा मतमदा लौखटपिनबा लैसेब सनाजाउबना अपील तौरखि for peaceful coexistence in Manipur. Sir, it is now evident that the simmering tension in the state is gradually subsiding. Normalcy is inching slowly and there is hope for a peaceful solution in near future. For this, I am grateful to Honorable Prime Minister Sri Narendra Modi ji, Honorable Home Minister Sri Amit Shah ji, Honorable Chief Minister Sri N. Biren Singh and his government for their steadfast, far-sightedness, expertise and untiring efforts in bringing a near peaceful solution in the state. However, if the union government puts a little more efforts and with timely push, the peace process and resettlement could be quickened. People have suffered enough and they need a respite now. So, I demand the union government for a suitable rehabilitation package, a long-term solution for peaceful coexistence and other necessary arrangements which deem fit to restore the peaceful and glorious past of Manipur. Thank you, son, for peaceful. Manipur police na mafam anidagi lalawbani haiba miyoi mari fare hairi miyoi mari mak Imphal West ki tongan ba mafam dagi fabani miyoi anina proscribed outfit ke CPPWG gi active cadre ni hairi farba miyoi adudi Huining Sungbam Kenjen Singh sahi kuntraga taruk amade Irom Mikoi Singh sahi nifuga taret ni hairi amaromda miyoi anina aina thingkraba lalawlu proscribed outfit RPF PLA की केडर अनीनी हाइरी मखोई मरीमक इम्फाल की तोंगान बा मफम सिंगदा लैबा माहिलोइसंग अमदे कारबारवाला सिंगदगी किहन खंगंदुना सेनखाई तुमखाई तौबदा चेनबे मियोइनी हाइरी प्रोस्क्राइब आउटफिट के CPPWG की एक्टिव केडर दगी मोबाइल हैंडसेट अहोम वॉलेट अमा आधार कार्ड अमा सेल ओइना लुपा लिसिंग कुंट्रागा चट्रुक मरिफु तरा अमदी टू व्हीलर व्हीकल्स अमा फागत पंगमले हाइरी अमरोमदा फारबा प्रोस्क्राइब आउटफिट RPF PLA की केडर अनी अदुदे वहेंगबम तोंबी सिंह सही निफुगा तरेट एलाइस इबे तोंबी एलाइस साउथोय अमदे थौदाम हेमचंद्र सिंह सही निफुगा निथोय एलाइस इंगोनी हाइरी मखोय अनी दगी मोबाइल फोन मरी वॉलेट अमा सेल ओइना लुपा लिसिंग तरागो हुमदोय चंवागा कुन अमदे फोर व्हीलर व्हीकल अमा फागत पंगमले हाइरी Security Force na chingnabasing amasung tampakta thiba humbagi thabak chathabada Thawal District ki manung chana laiba pesi singlaktagi khutlai kya fagat pangamle fagat laba khutlai sing adudi HE 36 hand grenade manga SLR magazine amma 40 mm lethal shell amma detonator amma smoke cell ahum kapayariba maru kuntarok tokning yangkai nithoi HE cartridge taret amade kapthokraba cartridge ahum ne hairi ताबदा यामना नुंगाइतबा अमदि थमोय सोकपा थौदोक अमा ओइना जुलाई 13 की नुंथिलदा कुंबी सगोल पाट वार्ड नंबर 10 दा युंगी संगोइदा हिंगनबगिदमक सिनपम अमा ओइरिबा वेबिंग मशीन सिजिनदुना फी साबदा मसामक के
Masamgi kokki sam adu mesinda yasinkhibadagi kokki sam amade unsa pumnamak phaktokhibadagi hauzik Rims Hospital ge plastic surgery gi HOD Dr. AK Ibohol Singh mieng makada aruba fibam da layeng satharibi Moirangthem Priya chahi kulga humdoi LMG Manipur gi Maikaidagi miyam gi matenga loinana ngasi lupa lising humpu gi mateng pangduna imung asigi awabada saruk yakre Group asigi President L. Kunjeswar Sharma amade Vice President Songtham Jiban Lata Anina lusingduna chatkiba ngasigi tengbang khungsat aduda Group asigi Secretary Ojit Chorok Haibam Publicity Secretary Rakesh Naurem Finance Secretary Kunjeswar Mangsatabam Assistant Secretary Surendra Ningomba Executive Member Birla Salam Joli Kumar Thongam Su Saruk Yake Loinana PK Huirongbam Boinau Maibam Suni Ningthongbam John Kumar Thokchom, Dr. Inauba Nongmaithem, Boinau Maibam, Surjit Ngangom, O Gangana Chingba, Maru Oiba Group Asigi Member Kayasu Saruk Yake, Kongsat Aduga Mari Lainana Group Asigi Secretary Ojit Chorok Haiban na Phongdo Kibada, Ngasidi social media na Aikoise Amata Oina Punsin Halle, Amana Warak Pada, Amana Mateng Pangnarakpagi Chang Wanglak Pana, Aikoi Maselgi Marakta, Nungsinabagi Sangsu Hangalakle, Hingnabagi Lanpamda, Machin Sizinaraga Fi Sabi, Kumbigi Ichal Priyagi Sam Mesinda Sab Krabamatung, Koki Sam Amade Unsagi Saruk Pumnamak Pakto Kibadege, Awabagi Mateng Pangnanaba social media da video ama semlaga Thagatjaba Matamda, Laipak Miyamna Angamba Hapirakpa Selgi Matakta, Group Asigi Member Singna Hapirakpa Senpamga Punsin Naraga, Punna Lupali Sing Humpu Asi Tengbang Zabani. Yamna nungaizaribadi Priyagi anabagi pau asi hek tabada Rims Hospital ge plastic surgery ge HOD oiriba Dr. AK Ibohol Singna ahingda ichanupi asibo mai pakna operation tawbiduna Priyagi punsi kanbirakpa asini Hauzik soktuna lairibi Priyana thamoi sokna kapladuna phongdorakibada ngasi aihak amadi aihaki imungi awabada LMG na sauraba sanpham kaya mateng pangbirakpase apen bapoi aina khwaidagi thagatchaningbade aihaki anauba isor amma hairagade Rims Hospital asigi plastic surgery gi HOD Dr. AK Ibohol Singh ni sar asina aihakpu punsibu kanbirakpane sargi achauba laman amaton sinjare aina sarbu hanna thagalakle Lai Made Group की टीम ने लेजर बच्चे रिम्स दनी यामना लाइबक थीबा थौदोमा हौखिबा कोई जुलाई की तांग कुन तरुक की पुंग मंगारोम ताबसे जा कुंबी सगोल पात लैबा कोई मोरांगथेम राजेन की मचानुपी अतोम्बी प्रिया मार्क्सी कोई कोन से मेचिन साब कोनी मार्क्सी माकी समझिना मेचिन से लौरगा माकी कोकी सरुक 90% से लोइना कोई मागी कुरांग माजे कोई केनो से खोखिबा उनसा से लोइन खोखिबा अदुना यामना कोई असिगुंबा कोई यामना खुदोंग थिबा थोदोमा थोय हाबिजे सोशल मीडिया दा ताबदगी लाइक माइंड ग्रुप की एजुकेटिव ना कुदक्ता वारेप लौजरगा वीडियो अमा सेमगा अखोइना अपलोड तौजबनी सोशल मीडिया दा मदुदा पुकेन चावबा LMG सपोर्ट तविबा प्रिया की पुनसीबु कनिंगबा इसिने नाउ कयाना अखोइ मतेंग पांगबिरक्तुना इसिंग यांखै तरुक खरा हेनबा अदुग LMG की फंदगी खरा आपचनरगा रुपा लिसिंग हुंफुजी पांगजबनी लाइक मध्य ग्रुप की टीम ने लेजर बच्चे Manipur Police Control Room na thadorpa cherol amada Manipur gi ching amasung tamda makhatana security force na thiba humbagi thabak chathakre haukiba pung kunmari asida National Highway 37 amadi National Highway 2 da lamdam asige tangai fadana chana thaknaba amadi pochai pusilakpa mathang setna gari chaniga humpu taruk amadi chaniga kun yaurakhi hairi makhatana pochai puba gari sathok sasin tauba yanana ba security force na khudong thingai oiba mafam singda ngak senbagi thabuk paikhatkre Manipur gi ching amasung tamda punna checkpoint chamaga ama hangdoktuna achat awok sing sek taubada chingnaba miyoi chamaga tarani thoi fagatuna wahong pahong chathaki hairi
All Manipur Student Guardians Organization की अचौबा थौदांग कया लौबीरंबा ओइनाम याइमसिंग Founder General Secretary na masagi anaba amadagi haukiba July 18 2023 da laikhidabada organization asigi member singna ikai khumnaba utuna laikhidrabagi atmana mapugi laikolda ingna chikna lairuna ba thauni zaduna minute ani tuminna leptuna awaba phongdokhi loina na imung manungi awabada su saruk yaki education bu streamline da puraknaba hotnabada achobo thodang kaya lobiramba mahiroi khunai gi damak kathokpaga loina na thabak thauram kaya tawbiramba laipaki isu kaya da awa ana thidana mayong ya biramba hiram khuding makta laipaki yaifanabagi damak mahakna lobiraba thodang kaya ase singthaduna loiba nairoi daba wahaitana watlaga daba amane mahakna laikhidaba asimak organization asigi tanatana laipaki oina su menkhatpa ngamlaroi daba awatpa amadi adumak lehauragani mahaki atmana mapugi laikolda ingna chikna laiba oirasanu haiki Bisnupur district ke manung chana laiba Naran Senada Maitai gi khulakta sangsilakpa kuki macha ama security force na kankre amade emung manungi mioi singda ngarang numidang sinakre haire Manipur police na thadorakpa serol amana hai thodok asi tha asigi kunmapan da thokibani mahak maitai singe lau unari ba laubukta kumtharakibani hairi Chandel police station na imung manungi mioi da sinakra ba kuki adugi maming ngakpigani Mangminlan Khipken chahi kunmari kawe mahak Churachandpur district ki Tuibong dagi Kampau Khipken gi machanupani haire Ngarang dagi hauraga August ani faubada Manipur gi awang nokpok ki state singda akanba nong suraba yai haina India Meteorological Department IMD na hairi IMD na piba report amagi matung inna Manipur yauna Nagaland Mizoram amasong Tripura da ngarang dagi August ani faubagi manungda tongan ba mafam singda yamna kanba nong suraba yai hairi leipak asigi nongpok thangba sarukta akak araw amade nonglay nungsit ka loinana pak sanna sandok laba matung awang nongpok yawraktuna lakliba numit mangani asida akan banong churawa yai hai na khangalakli Aroibada maroiba pau Laxman Prasad Acharya Manipur gi governor oina hayeng wasak lauragani amadi Tamenglong ward number 3 da ngarang landslide thokpada mama macha lekhidre Haziki oina Mami TV News Update matang asida losinjare makha taba news update singidamak Mami TV bu meeng taduna laibiyo